Kaksing District Hello India Center asi yamna henna mai pakpina Lamdam asigi haurakliba nahasing sana khotnabada henna pukning changba ngamlabadi Chief Minister N Biren changshilliba war on drugs asi henna mai pakpa ngamgani haina Manipurgi Youth Affairs and Sports Minister Govindas Konthoujam na phongdokkhre wafam asing asi kakching sumnangta leiba indoor stadium da badminton masanagi Khelo India District Center kakching hangdokpagi tharamda Minister Govindas Konthoujam na phongdokibani Tharam aduda Minister Govindas Konthoujam na hai India ki Prime Minister Narendra Modi na sana khotnabada pukning thogatpa amadi mipum khudingmak haksang fona leigadabani haiba wakalonda Khelo India hawdokibani lamdam asida Khelo India ge center kaya hangnabagi khudong chaba pirakpa asigi manung channa Kaksing District ta hanba oina badminton masanada Khelo India District Center kakching asi hangdokpani Khelo India ge center hangba asi district khakta danatana subdivision singdasu hangnaba pandam thamli haina so Minister Govindas Konthoujam na makhatana phongdokhi nisha ki mayokta achokwa lan ama changliba khongjamse masida akoina sana khotnabada akoi isa isu sing nauna horokliba naharol singsi makoi mu absorb to bangmagadi akoi masai waron drugs si paidagi hena successful oiba adugumba akoi honorable chief minister program ama koigani haibagi wakhalonduda sana khotnabaromda akoi isa isu sing naharol singsi khara hena chingchitba ngamnaba akoi punna honabina si haiba Kasi kamjabagloyana koi Kaksing District Hello India Center asi yamna henna mai pakpina aduga akoi afaba sanaroi kaya putokidana Manipur gi hingchat porokpadana tana Bharat ki hingchat su porokpa ngamnana bai hamne ishorda khurumjari mayam Tharam aduda Chief Minister Govindas Konthoujam na thoiba mithong Youth Affairs and Sports ke Principal Secretary CH Sabra Chief Director T Fulen Chief Deputy Director T Thoba DYSO Thawal T Chitaranjana akhanaba mithong sing oina sargyaki